lipstick may tare. Online Manipuri YouTube channel asibu yangbiriba mayam pumnamukpu amukka hanna taram noksari doctors amadi nursing asina masagi chahi taraga mathoi khakta ngairibu nupa masa magi asiba haksangda khurumli maramdi piklibu nupa masa asina miyoi anigi punsibudi kalamli mahakna khangjai madudi mahak ase brain cancer na naraba hingbagi khudong saba phangloroi doba mi amani haiba maram asina mahakna mahakki heart adubu heart ki leina amana kuina naduna leiraklaba angang amada kathok lamkhi mahakki kidney ase kidney fail oiraduna siba ngaina hingliba angang amada kathok lamkhi masini ne miyoibagi asengba thamoi haibado pikliba angang asigi thamoi asidi hinghauriba miyoiba खुनाइगी तमजना फमनी हाइनिंगी अदुगा मथंगी अपडेट असना पिकलिब अंगांग अमना महाकी फैमिली गा लोइनना मीराबाई उननब 3 आवर्स सुपना ngaiki मीराबाईना अरुंबा थांगतलुबगी मकोक सिकलबसु अंगांग अदुगी निंगबदी कायहनखिदे अंगांग अदुना महाकी जिम्नास्टिक के तौबो ngambadu उलखी मदुगी पाउखुम ओइना मीराबाईना माइथोंग द मोमोन नोकबा सक्तम गा लोइनना चप मानाना तौरखी Manipuri imagi mamomloi miraboi chanu aikhoida chumna hinggadabani haiba lesson ama tambiri ngaksau thekpana aikhoibu mafam amadata chanhaloi achamba punsina aibu anauba pandup ama yauna pubada chauna mateng pangani Manipuri amani haibada yamna chauthokchai video se yengbibagi damakta mayam pumnamakpu amuka hanna thagachari anauba update ki damakta nuksibiduna channel nasibu subscribe tobiramu thank you so much Koklaroi nangi saktamgi machusing aigi thamoida hanjin sankhare nangonda laichuraba aina hangli wa hangli singla nangonda laichuraba aina hangli wa hangli singla nangbu kayam kuina ngai koge wakalgi haurak pamoy bana nung matasu kaudravana hapu aina karam na ning singani changyeng tauge khalladu